ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯔꯣꯖꯤꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯖꯥ ꯃꯥꯒꯤ ꯄꯥꯎꯈꯨꯝ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤ ꯄ꯭ꯔꯤꯌꯥ ꯑꯔꯥꯝꯕꯝ꯫ ꯊꯥꯖ ꯑꯃꯁꯨꯡ ꯂꯥꯏꯖ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯜꯂꯛꯏ꯫ ꯑꯅꯤꯃꯛ ꯐꯖꯩ ꯅꯤꯡꯊꯤꯖꯩ꯫ ꯑꯅꯤ ꯑꯁꯤꯒꯤ ꯆꯥꯟꯅꯖꯕ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯄꯨꯜꯂꯛꯂꯕ ꯂꯦꯝꯕ ꯑꯃꯁꯨꯡ ꯄꯥꯏꯈꯣꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯄꯤ ꯑꯅꯤ ꯑꯁꯤꯒꯤ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯕꯤꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯀꯌꯥ ꯇꯥꯟꯅꯃꯤꯟꯅꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯆꯥꯎꯔꯦ, ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ꯫ ꯈꯨꯟ ꯊꯪꯅꯕꯗ ꯃꯌꯥꯝꯕ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯆꯠꯀꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯖ ꯑꯔꯩꯕ ꯐꯤ ꯃꯈꯩ ꯄꯨꯊꯣꯛꯇꯨꯅ ꯀꯔꯝꯕ ꯐꯤꯅ ꯆꯥꯅꯩ ꯍꯥꯏꯗꯨꯅ ꯃꯊꯪ ꯃꯊꯪ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯃꯄꯥꯟ ꯅꯤꯡꯊꯤꯅ ꯆꯟꯕ ꯐꯤ ꯑꯗꯣ ꯄꯥꯝꯖꯔꯨꯔꯕ ꯃꯥꯜꯂꯤ꯫ ꯃꯤꯅꯣꯛ ꯑꯃ ꯃꯥꯏꯊꯣꯡꯗ ꯇꯝꯂꯛꯏ꯫ ꯃꯄꯥ ꯆꯥꯅ ꯐꯖꯒꯗꯕ ꯃꯑꯣꯡꯗ ꯏꯟꯁꯤꯟꯈ꯭ꯔꯦ꯫ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ꯫ ꯆꯦꯡꯂꯞ ꯇꯧꯕꯤ ꯈ꯭ꯋꯥꯡ ꯑꯗꯨꯗ ꯃꯄꯥꯟ ꯅꯥꯏꯕꯤ ꯐꯅꯦꯛ, ꯏꯜꯂꯤꯕ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯐꯤ, ꯑꯃꯨꯕ ꯃꯆꯨꯒꯤ ꯆꯝꯇꯛꯄ ꯐꯨꯔꯤꯠ, ꯑꯉꯧꯕ ꯀꯨꯆꯨ ꯑꯗꯨꯗ ꯀꯌꯥꯗꯤ ꯄꯛꯆꯈ꯭ꯔꯦ꯫ "ꯃꯆꯥꯊꯣꯏ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ?" ꯃꯆꯥꯒꯤ ꯀꯥ ꯌꯧꯔꯛꯄꯗ ꯇꯣꯝꯕꯤꯗꯨ ꯂꯦꯞꯇꯨꯅ, "ꯑꯦ, ꯀꯔꯤꯅꯣ ꯀꯥꯁꯤꯅ ꯐꯤꯔꯣꯟꯁꯤꯡꯁꯤꯅ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯆꯥꯏꯗꯨꯅ ꯂꯩꯔꯦꯅꯦ?" ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯣ ꯁꯨꯡꯇꯥ ꯍꯦꯛ ꯇꯥꯗꯕꯒꯨꯝ ꯃꯃꯥꯗ ꯌꯦꯡꯈꯠꯂꯛꯇꯨꯅ ꯏꯃꯥ ꯐꯖꯕꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ꯫ "ꯐꯖꯔꯦ ꯐꯖꯔꯦ, ꯏꯆꯥꯗꯒꯤ ꯍꯦꯟꯕꯅꯦ ꯂꯩꯔꯝꯃꯔꯣꯏ꯫ ꯑꯗꯨꯕꯨꯕ ꯀꯥꯁꯤꯕꯨ ꯀꯔꯤꯅꯣ?" ꯊꯥꯖꯅ, "ꯑꯁ ꯏꯃꯥ, ꯂꯣꯏꯔꯗꯤꯅꯦ ꯊꯣꯛꯂꯣ, ꯅꯧꯄꯥꯁꯨꯅꯦ ꯂꯣꯏꯔꯕꯅꯤ, ꯃꯄꯥꯟꯗ ꯂꯩꯍꯧꯔꯕꯅꯤ." ꯃꯇꯥꯡ ꯑꯁꯤꯗ ꯃꯄꯥꯟꯗꯒꯤ ꯊꯥꯖꯒꯤ ꯃꯧꯄꯥꯅꯨꯄꯥ ꯄꯥꯔꯤꯇꯣꯅ ꯈꯣꯟ ꯀꯜꯂꯞꯅ ꯀꯧꯔꯛꯏ꯫ "ꯏꯆꯦ, ꯂꯣꯏꯗ꯭ꯔꯤꯕꯣ? ꯏꯆꯦ ꯂꯥꯏꯖꯁꯨ ꯂꯥꯛꯑꯦ." ꯇꯣꯝꯕꯤ, ꯊꯥꯖꯒꯤ ꯃꯃꯥꯅ, ꯇꯥꯔꯦ ꯇꯥꯔꯦ, ꯊꯣꯛꯂꯛꯑꯅꯤ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯆꯥꯒ ꯄꯨꯟꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯇꯣꯝꯕꯤ ꯂꯥꯏꯖ ꯎꯕꯗ, "ꯏꯁ, ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯏꯪꯅ ꯐꯖꯔꯦꯗ, ꯂꯩ ꯃꯆꯨꯒꯤ ꯐꯤꯁꯤꯒ ꯑꯉꯧꯕ ꯃꯆꯨꯒꯤꯅꯦ ꯆꯝꯇꯛꯄ ꯐꯨꯔꯤꯠꯇꯨꯒ ꯐꯖꯈ꯭ರೆ, ꯄꯛꯆꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ." ꯄꯥꯔꯤꯇꯣꯟ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯑꯣꯏꯅꯔꯞ ꯇꯧꯅ, "ꯃꯆꯥꯅꯨꯄꯥ ꯑꯩꯉꯣꯟꯗꯅ ꯐꯖꯩ ꯐꯥꯎꯕ ꯍꯥꯏꯕꯤꯗꯦ." ꯊꯥꯖꯅ, "ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯀꯦꯠꯁꯤꯟꯅꯔꯅꯣ, ꯄꯛꯇꯦ ꯏꯆꯥꯎꯍꯩ ꯆꯥꯎꯈꯩ." ꯇꯣꯝꯕꯤꯗꯣ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯐꯖꯩꯌꯦ ꯏꯆꯥ ꯑꯍꯨꯝꯃꯛ." ꯄꯥꯔꯤꯇꯣꯟꯅ, "ꯍꯥꯞꯇ ꯌꯥꯗꯗꯧꯅ ꯍꯦꯛ ꯍꯥꯞꯄꯛꯏꯁꯦ, ꯌꯦꯡꯉꯨꯅꯦ." ꯇꯣꯝꯕꯤꯅ, "ꯈꯗꯥꯡꯗꯣ ꯅꯣꯝꯃꯅꯨ, ꯆꯠꯂꯣ, ꯂꯝ ꯍꯦꯟꯒꯅꯨꯀꯣ ꯄꯥꯔꯤꯇꯣꯟ, ꯅꯆꯦ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯌꯨꯀꯣ." ꯊꯥꯖ, ꯂꯥꯏꯖ ꯑꯃꯗꯤ ꯄꯥꯔꯤꯇꯣꯟ ꯊꯣꯛꯂꯛꯂꯦ꯫ ꯂꯦꯝꯕ ꯑꯃꯁꯨꯡ ꯄꯥꯏꯈꯣꯝꯕꯁꯨ ꯊꯥꯖ ꯍꯣꯏ ꯃꯅꯥꯛꯀꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯋꯥꯏꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖ ꯑꯃꯗꯤ ꯂꯥꯏꯖꯒꯤ ꯃꯌꯨꯝ ꯑꯁꯦ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒ ꯀꯌꯥ ꯂꯥꯞꯅꯗꯦ, ꯏꯅꯛ ꯅꯛꯏ ꯑꯗꯨꯃꯛ꯫ ꯄꯥꯔꯤꯇꯣꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯅꯤ ꯑꯗꯨ ꯎꯔꯗꯨꯅ ꯀꯧꯏ꯫ "ꯗꯥ ꯂꯦꯝꯕ, ꯗꯥ ꯄꯥꯏꯈꯣꯝꯕ." ꯀꯧꯔꯛꯂꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯄꯥꯏꯈꯣꯝꯕꯗꯣ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯅ ꯄꯥꯔꯤꯇꯣꯟꯗ ꯌꯦꯡꯗꯨꯅ, "ꯑꯉꯥꯡꯁꯦ ꯉꯁꯤꯗꯤ ꯄꯥꯈꯪ ꯃꯆꯥꯒ ꯃꯥꯜꯂꯤꯀꯣ, ꯐꯩꯖꯣꯝ ꯃꯣꯄꯨꯡ ꯌꯥꯠꯂꯣ, ꯐꯖꯩꯌꯦ." ꯄꯥꯏꯈꯣꯝꯕꯒꯤ ꯋꯥ ꯑꯗꯨꯗ ꯃꯆꯤꯟꯒ ꯄꯩꯔꯞ ꯆꯤꯡꯂꯒ ꯅꯣꯛꯂꯒ ꯁꯝꯍꯥꯠꯇꯣ ꯍꯥꯏꯐꯦꯠ ꯁꯦꯝꯂꯒ ꯄꯥꯔꯤꯇꯣꯟꯅ, "ꯑꯩꯅꯕꯨ ꯊꯤ ꯍꯥꯏꯕ꯭ꯔꯅꯦ?" ꯊꯥꯖꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯦ ꯑꯍꯨꯝꯅꯤ꯫ ꯊꯥꯖꯅ ꯌꯥꯏꯃꯅꯤ꯫ ꯃꯆꯦ ꯑꯍꯜ ꯑꯗꯨꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯄꯥꯔꯤꯇꯣꯟꯅ ꯑꯇꯣꯝꯕꯅꯤ꯫ ꯆꯍꯤ 15ꯅꯤ, ꯃꯆꯤꯟ ꯈꯔ ꯀꯜꯂꯤ, ꯖꯒꯠꯅꯩ꯫ ꯊꯥꯖꯅ ꯃꯧꯄꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ, "ꯅꯪ ꯀꯌꯥꯝ ꯐꯖꯒꯦ ꯊꯤꯒꯦ ꯍꯥꯏꯗꯣ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ, ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ." ꯂꯥꯏꯖꯁꯨ ꯂꯦꯝꯕꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ, "ꯀꯩꯅꯣ ꯂꯦꯝꯕ, ꯂꯦꯝꯕꯁꯤꯅ ꯃꯪꯉꯒ ꯌꯦꯡꯂꯛꯏꯁꯤꯅ?" ꯄꯥꯏꯈꯣꯝꯕꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯛꯄꯗ ꯂꯦꯝꯕꯗꯣ ꯉꯁꯥꯏ ꯃꯈꯣꯏꯅ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯉꯝꯗꯕ ꯑꯗꯨꯗ ꯂꯦꯝꯕꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯖꯤꯟ ꯍꯦꯛꯇ ꯁꯤꯛꯏ꯫ ꯂꯦꯝꯕꯁꯨ ꯏꯈꯪ ꯈꯪꯅ, "ꯀꯩꯅꯣ, ꯉꯥꯎꯔꯕꯣ?" ꯄꯥꯏꯈꯣꯝꯕꯅ, "ꯀꯔꯤ ꯈꯨꯌꯦꯡꯅꯣ ꯑꯗꯨꯕꯣ? ꯄꯤꯛꯏꯉꯩ ꯃꯊꯛꯁꯤꯗꯅꯦ ꯍꯦꯟꯅ ꯄꯤꯛꯈ꯭ꯔꯅꯤꯌꯦ. ꯀꯩ ꯈꯨꯐꯖꯅꯣ ꯁꯤꯕꯣ, ꯉꯥꯎꯍꯜꯂꯦ. ꯌꯥꯔꯦ, ꯄꯛꯇ꯭ꯔꯦ, ꯂꯥꯛꯑꯣ." ꯍꯥꯏꯔꯒ ꯄꯥꯏꯈꯣꯝꯕꯅ ꯂꯦꯝꯕꯕꯨ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯂꯥꯏꯖ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ "ꯂꯥꯛꯑꯣꯁꯦ, ꯆꯠꯂꯁꯦ." ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯂꯥꯏꯖꯅ ꯂꯛꯅꯔꯛꯏ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗ, "ꯌꯥꯗꯦꯀꯣ, ꯄꯥꯈꯪ ꯑꯅꯤꯁꯦ ꯉꯁꯤꯗꯤ ꯃꯁꯥꯒ ꯌꯥꯝ ꯅꯥꯟꯅ ꯂꯥꯛꯏꯀꯣ." ꯄꯥꯏꯈꯣꯝꯕꯅ, "ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕ ꯃꯁꯥ ꯐꯕ ꯑꯩꯈꯣꯏꯅ ꯁꯦꯠꯇꯣꯛ ꯆꯥꯊꯣꯔꯛꯄꯗꯕꯨ ꯄꯛꯆꯗꯦ ꯍꯥꯏꯕ꯭ꯔꯣ?" ꯂꯥꯏꯖꯅ, "ꯅꯁꯛꯇꯨꯒ ꯄꯛꯇꯦꯍꯦ." ꯄꯥꯏꯈꯣꯝꯕꯗꯨ ꯃꯤꯆꯤ ꯈꯠꯆꯤꯟꯗꯨꯅ, "ꯈꯪꯉꯦ ꯏꯕꯦꯝꯃ, ꯅꯪꯅ ꯑꯩ ꯄꯥꯝꯖꯔꯤꯗꯣ." ꯂꯥꯏꯖꯅ, "ꯏꯁ, ꯅꯁꯛꯇꯨꯒ
Paritona pairap pairap wari sanariba nupa nupi anituda yengduna chali. Thajana wa marak thattuna. Laija, asida abu ama nachom yolise khalusi lao. Hairaga kaithel mataida nachom yolibi abu adugi manakta changsinkre. Makhoi ahumduso matung ilagle. Abu aduna onthokna phajakre da isu ani sidi phajakre. Paikhombana maya ihi higalaga. Abo aikhoi su yauri. Aboktuna amo isu loinamak phajai. Chanakre jura sembada. Parito ni pisumga suksanki madu tabada aduga machinda soli. Aigi jura di yausu yaudana. Jura kainaga. Hanurakpasida mamitka sobra kaino. Lembadi aboktuna hairagliba wa aduda makoka holaga momentum minnoki. Mamit singkraba paikhomba sina nuliba du hek uthulure. Lembagi manakta changsillaga jiro loi kaioi. Oiroye bodu nangna sagaliba wakhaldo. Midi khangjadabai haireni. Lembasu pairap yengai paikhombada. Aduga makhongduda netlaga suru hekta naisili. Paikhombado ikhang khangna naraduna khanglaw hekta laurei. Ikhang khangi manakta lairiba mari ado. Paritona mayamdagi hena khangkre. Khangchok hek chongkhali. Abo adudei paritongi mataw aduda noi. Laijana kari tawre ibungo ngawba hawrabo. Paikhombana kaim tawdeda sum laurini yadro. Mi yam yangsilakanu ko. Laijana mi yangsinbagane sangjade. Nang kana oidana yangsindaurige aina. Paikhombana itu oibai natro yangsilaido. Laijana namaidda thajalakani itu kaina. Paikhombana abongna haido tahaudro. Jura gaina haikhido. Laijado pisum suksillaga taning de chalo. Thajana yariba noi ani sidiba angang majadawna. Lemba thajagi nakta changsillaga leiriba nachom mayam ado munna yengi. Aduga takhelei nachom ama paikhalei. Aduga thajada satpisalei. Phajai pakjani. Thajasu lauraga yengi. Manasu khoidarura mali. Jinkhre napada. Laijasu nachom ama khanduna chinsinkre. Nachom adu lawba loiraduna. Abo nasu akhoi amok chalukige. Asi hairamduna lakle. Abo aduso mamonokna lehawi. Wari sana-sanaduna lakpada yausillagle. Thaja laija amadi paritonbu thambiramduna nupa ani ado lambida wari saduna halai. Lembana thajagi ngasigi khupajado kaino thamoigase irang langhale mawoibada pakjarani. Paikhombana phongdo popo ngamti aduga wari ga sai. Lembana kamai hairuduino yaraktadi kaunnaroidune yam pakhale. Oiroi adunadine phangaroi migi adum tagi tabani. Mayum yauraduna changnakre. Mathangi numitni Laija pukhridagi ising sokba lakpada nupa khara thengnarami. Nupa ama Laijagi nakta changlaktuna isa Laija kainomta hangene. Hoi ta khomba hango ngarang nangga lakminabado thaja natro. Thajane ado kaidawrage. Madi masaka yam phajarami he. Akhoi taw singlembana maga wari khara sanaba pamena haiba aduginida. Ai hanglakige aduga hairake. Ising soklamlaga thajoi mayumda lakle. Ikui dana adumak changlai. Thajasu phi saduna leirami manakta changsinduna. Thaja ta khombo hoido lehawi. Ngarang luhongphamda thengnarakpa nupado adusu yahawi. Pukhri mapandane nanga wari sanaba pamena hairi. Thajana ngarangi masak phajaba ta khombaga lepminna hobado natro. Mani ado thokse hairo. Thoisida numit humni phobane lakpari yengsi. Marini subada oina thokseba. Aduna kaige matang aduna thajagi mama adu tholaktuna. Laija nangsu laamibra. Hoi ma. Thajagi mama tumbina. Ima kaithendane tholukige lehminaramo. Asi hairamlaga thoki. Laijaga thajagasu wari sanaduna lehore adumak thokidre. Yasanglagle. Lehoriba nupa khara aduso ngairi adumak. Pukhri mapal aduda tanza aduda paritoso sanaba halakli mali imon moli. Khombana paritol ubada kauri. Pariton noi chedo amta kokthoragera. Paritondo khombada yenglei aduga chakkaklamna.
Kaigino, numidang taramdaisida ngamoi. Hairamduna mayum tamna chatki. Khombo isu yengduna leihowi. Chauthoina. Sakti kai angangnina. Matamdi sum thingchillagle, mamsillagle. Thoglakpa kouba leitraba aduda khombagi nakanda lepliba chauthoina. Thoglaroidro. Oiroi khange halase. Khombana. Kokthokani na chatkhiba nupi du phobane. Thoglakhidre. Oidau mandreda kuimankhre. Nakandagi singlembana machin pairap singkhatuna noklaga usitana. Ngasi oidraso hayengdi oinida. Phajabaduda khara pongthoksaini. Adubudi ai tawgi pongthoksaidau. Thenglakpa aduda makhoisu hankre. Numit nini haukhre humni suba numitni. Khombo hoiro aduma ngasisu thaja tholakpra haina ngairi. Tanja aduna paritonso mamanaba singa sanaba tholai. Lairiba nupasing ado paritone hek ubada murum soli. Karibu haigina la inu khangde moishibu. Aibu kokthokpirasirane. Khana lakpana nupasing ado phauduna chatke tawbaga khomana kauri. Pariton nachedo amta koktholoona haijareise numit ke adi sure. Amta di koktholoudana ngamopige mathang lakpada. Paritona hoi kokthulage. Nangine dhap tawraga kokthoktabido tawnuko. Paritondu mayumda hanjillaktuna sumangdagi hekta kawi. Ise thangnaba khundagi ta khomboido leihobane tholo haye. Thajasu tanaduna tholai laijasu matung inarei singju chage haiduna sem sarambani. Thajana tamna ngangba yadro nangbo. Paritona ai thenge ai chale asi hairamlaga chatki. Thajaga laijagasu wa khara khanaraga thokse haina tholagli. Ure nupasing aduna phampham leiriba aduda phamduna wari sanaduna leiribado. Thajagi thonganda munna yengliba singlembanasu uragle. Thajana tholaibado. Matawsing aduda noi chatkro ai wari sanahauge. Khombana nangni adum chatkhido leire. Khombado thajagi manakta changlaktuna. Thaja Aikhoi dauna nanga wari khara sanaba paamena haibani. Adugini magi ming jinglemba kobani sanaro. Aikhoi khara chatho lege. Laijasu tanja aduda haire. Thaja yumge hek maningina kaya phajade. Asigine ukhong asida chatlaga sanaruro ai ngairamlage. Thaja amadi jinglemba pukri adugi laptak leiriba u pambe aduda laaga wari sanai. Jinglembana Thaja ahanadagi aina nangbu khanjaduna lai. Luhongpham aduda nangna keraga lakpado. Adudana hena aibu ngahonkre. Ibungna hairiba wafamado. Ai Paokhum khudakta pibadi ngamjaroi. Ngasi numitsima fajana khalo. Adugane hayeng lakpada Paokhumdu piro. Jinglemba hoisu hankre. Laijana kai khumkrage haina hanglai. Thajana khudakta kamai haidoino. Hayeng Paokhum pigena haikibni. Laijana is magunga leheline. Thaja wakhan chamamnai. Ya krasirane aiba. Tuman kreda. Amuksu yarageda kaidawege. Mapato mana thaba halakpada mazana wakhalamada mangduna laiba duda. Isa tombe kaidawragene nangbo. Thajado ikhang khangi. Ima khangine. Tomandu noklaga. Hai kaidawragene kari wakhanoba khallidubu isana. Kainom sum khalambani da paba. Mama su masanupi na laukibagi makhon taba duda khabi paidina tholai. Chak thongluri mali mawongodo. Tombina kana kaidawrage adu kana launariba dubo. Mamagi matong aduna mapa masani du yengnaduna noi. Tombina kaida nokningino noi ani namo. Tomana khumnai. Tawragliba phibam adudabo noktadi kaino. Kaidawrage laukriba dubo. Tomana kanam kem tawdeko nacha nupi nane manglamba duda aina ne koba nacha se khanglibani. Tombidu mana pakhaluriba aduga hairagliba wa aduda sauna. Mamla kansida mapansida kanagi wakhanbu khalino ne. Tomana magi nupi de yengduna. Yare khangbagi fobone hek isadane tainai ne musidi laolo imungda jangnasi. Mathangi numit ki nungthinni thaja amadi laija tholai.
Chingliemba hoisu ngaiduna leirami. Laijana hana kawi. Ta Chingliemba, kayam kuiregi ngaiba. Chingliemba su nokpet dauna. Kuidida. Laija thajada onsinduna sanaruro warido. Ado ukhong asida sanauko pukri mapandadi mi mayam ama lakani aduna phajade. Thajasu hoi hairamduna Chingliembaga punna ukhong manakta lakle. Chingliembana wa haudokle. Kai khalige thaja Paokhum tarage ngai hairo. Thaja ikaina ta Chingliemba aisu yare. Adubu aibu minambiduna matam kharagi nungsibadudi ai pamde. Punsi suppa punna awa nungai tanaminaduna hingminase. Chingliembado harauna thajada yengle aduga. Thaja asengbagiro. Asengbane ibong aibu thajadabra. Tanja aduda Paokhumba amadi lembasu thangnaba khunda chikadabagi lai. Paokhumbana asida leirise laija natro. Lembana mane thajadi. Paokhumbado hoini thajadi leiba ude. Thaja leibra haini yenglakpada ure nupa amaga ukhong aduda wari sanaduna leiribado. Madu ubada Paokhumbana lembada. Lemba lemba ibungo nang ikairingedane tuedana migi oikidore. Lemba thawai nungai khidre. Piklingai matamdagi khanjaduna senajaduna lakpa mahakna nupa unaramba aduda kananabu nungaigani. Maithongdu imak maksinkhre. Paokhumbasu matawgi mataw aduda themjinba oina hairi. Noma natraga nomadine. Thajana so khangbirakhinida. Puning sonthagano. Adu sarukne koirusilo kande. Asi haiduna makhoi ani ado koirure. Aduga halakpa aduda lembana Thaja hoigi pukri mapal aduda phamlusi haiduna phamduna leithoki. Tasengna lemba thamoi sathina kaire. Mayum hanjalakpada thengli. Nungsito lembagi mamana lakthare. Numit jungbadagine thokiba adubu hauji khakda halaibani lembadu kari amata khumlamdana magi kada tumina sangki. Masana khumlamdana sangkiba aduda kaidorabano khanduna masagi kada changlei. Lembado kaptuna leirami. Nupa oirabasu khangba ngambagi pal ado hendokhraba male mahakaple. Nungsito ipa pakhatna. Lemba kaidoragi sabo kanana kai hairage nama aingonda tamuse. Lembado wa ngangba ngamje. Mamana masabu chena konsinbi. Kaidorage hayuse ai leisidi. Lembado kappa khangjinduna kapli raba khonjalda. Ima Thajado atopa amaga nungsinakre. Asi haiduna amuksu kablei. Nungsitona masabu popop thaduna themjinbirei. Ihe adugibu kabliba mayum pankibasu nate. Kapkanu nupa manjade ko ima leisidi. Ainane imau oige nane he hairuni. Nungsitona masabu themjinbiduna tumhalami. Somdana vidyasu masanupa Paokhumbada ngangli. Kari tawbanoba noina pukri mapandudane nungtigi challibadubo thabak suba chatpasu nate arembada matam manghandana. Paokhumbana matam manganba chatpa nate mima thabak leidana challine. Noigi thabak do khangiko tawnu nache phobane tawdribani. Isedi oiraroi nupana hairasu yabide adunadi kadaidege oiraroi adumni leitaba. Masi Lakshmi suta hauraduna khumlei. Masi Lakshmi suta hauraduna khumlei. Sahi kulum desibu lire haidi phuba yare nang. Paokhumbana Pare lidragane aidi kuiraroi pusila adabani. Vidya maza ani adugi awai akhumado taningdaduna changki. Numitti sumsum hauki lemba mayumdagi mapan thokidre. Paokhumbana lakduna kauthoklabasu thokdre. Somdana Thaja amadi Chingliemba nungsi mari sasilagli. Chingliemba amadi Thaja unaringai matam aduda Chingliembagi khundagi ahan khara laki. Ahan sing aduna Chingliemba bu hogrami. Ahal lamana asibu aikhoi khungi Chingliemba do natro tolamuna mani ni ta haina sinaba loiraba mana karina tawribaside. Gopalna chatpham thokpado chatlasi itaw Haujiki angang singnabo kari afaba tawdoinoda. Tolamuna Gopalgi wa adu yaningdaduna. Itaw tolamo adumna hainuni.
ꯑꯐꯕ ꯈꯔ ꯑꯃꯁꯨꯅꯦ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯑꯍꯟꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯃꯛꯇꯗ ꯆꯠꯈꯤ ꯆꯤꯡꯂꯦꯝꯕꯁꯨ ꯊꯥꯖ ꯎꯅꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯃꯥ ꯃꯦꯝꯆꯥꯅ ꯃꯆꯥꯅꯨꯄꯥ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯏ ꯆꯤꯡꯂꯦꯝꯕꯅ ꯈꯣꯡꯕꯣꯏꯗ ꯆꯠꯂꯨꯕꯅꯤ ꯏꯃꯥ ꯃꯦꯝꯆꯥꯗꯨ ꯁꯥꯎꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯀꯔꯤꯒꯤ ꯃꯤꯒꯤ ꯈꯨꯟꯗ ꯆꯠꯂꯤꯕ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯕꯗꯣ ꯑꯩ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯪꯁꯦ ꯆꯤꯡꯂꯦꯝꯕꯅ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯃꯇꯝ ꯈꯔꯒꯤꯅꯤ ꯑꯩ ꯃꯥ ꯂꯧꯅꯦꯗꯤ ꯍꯥꯏꯈꯤꯗꯦꯗꯅ ꯃꯦꯝꯆꯥ ꯃꯆꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯈꯪꯕ꯭ꯔꯥ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕꯗꯣ ꯊꯥꯗꯣ ꯐꯥꯒꯤ ꯅꯠꯇꯦ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯆꯤꯡꯂꯦꯝꯕ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯦꯝꯆꯥ ꯃꯆꯥꯅ ꯆꯪꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ ꯆꯤꯡꯂꯦꯝꯕ ꯊꯥꯖꯒꯤ ꯈꯨꯟꯗ ꯃꯃꯥꯅ ꯌꯥꯗꯗꯨꯅ ꯆꯠꯄ ꯐꯪꯗ꯭ꯔꯤ ꯂꯥꯏꯖ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯅꯣꯡꯃ ꯊꯦꯡꯅꯔꯝꯃꯤ ꯂꯥꯏꯖꯅ ꯂꯦꯝꯕꯗꯤ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯅꯈꯣꯏ ꯑꯅꯤꯒ ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯦ ꯊꯕꯛꯀ ꯆꯤꯜꯂꯕꯣ ꯍꯟꯗꯛ ꯃꯔꯛꯁꯦ ꯄꯥꯏꯈꯣꯝꯕꯅ ꯂꯥꯏꯖ ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯂꯦꯝꯕꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯁꯣꯛꯆꯤꯟꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯈꯪꯗꯗꯨꯅ ꯍꯪꯂꯛꯏ ꯃꯁꯥ ꯉꯝꯗ꯭ꯔꯤꯔꯣ ꯀꯩꯗꯧꯔꯤꯅꯣ ꯄꯥꯏꯈꯣꯝꯕꯅ ꯅꯪꯅ ꯈꯪꯉꯔꯣꯏ ꯅꯣꯡꯃ ꯍꯥꯏꯒꯦ ꯂꯥꯏꯖ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯑꯁꯦ ꯍꯥꯏꯗꯣꯛꯅꯗꯕꯒꯤ ꯋꯥꯅꯤ ꯑꯃꯅ ꯑꯃꯕꯨꯗꯤ ꯈꯟꯖꯔꯤꯕꯅꯤ ꯂꯥꯏꯖꯅ ꯅꯝꯍꯪ ꯍꯦꯛ ꯍꯪꯂꯛꯄ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕ ꯋꯥ ꯂꯣꯠꯄ ꯉꯝꯈꯤꯗ꯭ꯔꯦ ꯄꯨꯝꯅꯃꯛ ꯍꯥꯏꯗꯣꯔꯛꯂꯦ ꯂꯥꯏꯖꯅ ꯆꯤꯡꯂꯦꯝꯕꯗꯣ ꯃꯃꯥ ꯃꯄꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯩꯔꯕꯅꯤ ꯊꯥꯖꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯗꯕꯅꯤ ꯑꯩꯁꯨ ꯈꯪꯕ ꯀꯨꯏꯔꯦ ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯈꯨꯟ ꯊꯪꯅꯕꯗ ꯇꯥ ꯈꯣꯝꯕ ꯍꯣꯏꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯅꯦ ꯃꯃꯥꯅ ꯌꯥꯝꯅ ꯉꯥꯡꯍꯧꯏ ꯇꯥ ꯈꯣꯝꯕꯅꯁꯨ ꯍꯥꯏꯔꯛꯏ ꯊꯥꯖꯒ ꯈꯪꯅꯩ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯃꯥꯅ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯈꯤꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯇꯥꯏ ꯄꯥꯏꯈꯣꯝꯕꯅ ꯑꯗꯨꯗꯤ ꯊꯥꯖꯅ ꯀꯝꯗꯧꯕ ꯃꯥꯅ ꯈꯪꯉꯛꯑꯒꯅ ꯀꯩ ꯂꯥꯏꯖꯅ ꯈꯪꯗꯦꯗ ꯃꯥꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝꯅ ꯄꯨꯔꯛꯄ ꯍꯥꯏꯕꯗꯨꯅꯤ ꯂꯥꯏꯖ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯂꯝꯕꯤ ꯇꯣꯉꯥꯟ ꯆꯠꯅꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯅꯤ ꯂꯥꯏꯖ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯔꯤ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯊꯝꯃꯨꯅꯤ ꯍꯥꯏꯒꯦ ꯋꯥꯐꯝ ꯑꯁꯦ ꯆꯤꯡꯂꯦꯝꯕꯅ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯃꯇꯧꯗꯤ ꯃꯥꯅ ꯊꯥꯖꯁꯦ ꯅꯨꯡꯁꯤꯕꯤꯕ ꯃꯥꯜꯂꯨꯕꯅꯤ ꯈꯪꯗꯦꯗ ꯑꯗꯨꯒ ꯂꯦꯝꯕꯅ ꯑꯃꯨꯛ ꯊꯥꯖꯁꯦ ꯀꯃꯥꯏꯅ ꯀꯔꯝ ꯀꯥꯟꯗ ꯑꯁ ꯂꯦꯝꯕꯅ ꯊꯥꯖꯕꯨ ꯈꯟꯖꯩ ꯍꯥꯏꯕ ꯑꯗꯣ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯂꯦꯝꯕꯅ ꯊꯥꯖꯗ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯏ ꯅꯣꯡꯃ ꯊꯥꯖꯅ ꯁꯤꯡꯖꯨꯒꯤ ꯃꯆꯜ ꯁꯦꯝꯕꯗ ꯊꯥꯡꯅ ꯃꯈꯨꯠꯇ ꯁꯣꯛꯈꯤꯕ ꯂꯦꯝꯕꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯅ ꯆꯤꯟꯁꯤꯟꯈꯤꯕ ꯏ ꯊꯣꯛꯈꯤꯕ ꯃꯈꯨꯠ ꯑꯗꯨꯕꯨ ꯆꯨꯞꯁꯤꯟꯈꯤꯕ ꯐꯤ ꯑꯃ ꯂꯧꯔꯛꯇꯨꯅ ꯀꯤꯕꯤꯈꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯀꯅꯥ ꯑꯃꯠꯇꯅ ꯈꯟꯅꯈꯤꯗꯦ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯑꯗꯨꯃꯛ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯟꯖꯥ ꯑꯁꯤꯗ ꯃꯅꯥꯎꯅꯨꯄꯤ ꯄꯤꯌꯥꯔꯤ ꯆꯪꯂꯛꯇꯨꯅ ꯃꯆꯦꯒꯤ ꯂꯦꯡꯖꯨꯝꯗ ꯊꯦꯡꯗꯨꯅ ꯆꯤꯜꯍꯥꯏꯖꯥ ꯏꯈꯪ ꯈꯪꯅ ꯂꯦꯡꯖꯨꯝ ꯑꯅꯤ ꯑꯗꯨ ꯏꯟꯈꯠꯇꯨꯅ ꯈꯪꯉꯦ ꯀꯔꯤꯅꯣ ꯍꯨꯔꯥꯟꯕꯤꯗꯧꯅ ꯄ꯭ꯔꯤꯌꯥꯅ ꯅꯋꯥꯒꯤ ꯋꯥꯈꯜꯗ ꯃꯪꯉꯗꯤꯅꯦ ꯑꯗꯨꯝ ꯈꯪ ꯇꯥꯕ ꯑꯉꯥꯡꯅꯅꯦ ꯑꯗꯣ ꯏꯆꯦ ꯅꯪꯅ ꯗꯥ ꯄꯥꯏꯈꯣꯝꯕꯗꯅꯦ ꯃꯤꯡ ꯀꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯂꯥꯏꯖ ꯅꯣꯛꯂꯒ ꯍꯥꯟꯅꯗꯒꯤ ꯃꯤꯡ ꯑꯗꯨꯝ ꯀꯧꯔꯒ ꯂꯥꯛꯄꯒꯤ ꯍꯩꯅꯈꯤꯕꯩꯅꯦ ꯀꯩꯒꯤꯅꯣ ꯀꯣꯟꯅꯁꯨꯅꯦ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯃꯤꯡ ꯀꯧꯔꯨꯔꯗꯤ ꯃꯃꯥꯅ ꯍꯥꯠꯄꯤꯁꯅꯤ ꯂꯥꯏꯖꯅ ꯍꯩꯄꯥ ꯁꯥꯔꯅꯣ ꯇꯨꯝꯃꯣ ꯌꯥꯔꯦ ꯂꯥꯏꯖꯅ ꯄꯥꯏꯈꯣꯝꯕꯕꯨ ꯌꯥꯝꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯄꯅꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅꯁꯨ ꯈꯪꯉꯤ ꯃꯔꯝꯗꯤ ꯂꯥꯏꯖꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯏꯖꯅ ꯄꯤꯛꯂꯤꯉꯩ ꯁꯥꯟꯅꯕ ꯃꯇꯝꯗ ꯄꯥꯏꯈꯣꯝꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯁꯥꯟꯅꯗꯦ ꯄꯥꯏꯈꯣꯝꯕꯅ ꯌꯥꯎꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯈꯤꯕꯗ ꯂꯥꯏꯖꯁꯨ ꯁꯥꯟꯅꯕ ꯑꯗꯨ ꯇꯣꯛꯇꯨꯅ ꯄꯥꯏꯈꯣꯝꯕꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯑꯗꯨꯃꯛ ꯁꯥꯗꯨꯅ ꯂꯩꯈꯤꯕꯅꯤ ꯂꯥꯏꯖ ꯊꯥꯖꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯊꯥꯖꯕꯨ ꯀꯧꯊꯣꯛꯂꯒ ꯀꯩꯊꯦꯜꯗꯒꯤ ꯁꯤꯡꯖꯨ ꯆꯥꯐꯝꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯂꯥꯏꯖꯅ ꯊꯥꯖ ꯅꯪ ꯗꯥ ꯆꯤꯡꯂꯦꯝꯕꯒꯤ ꯋꯥꯔꯤ ꯇꯥꯗ꯭ꯔꯤꯕꯣ ꯈꯪꯗ꯭ꯔꯤꯕꯣ ꯀꯩ ꯋꯥꯔꯤꯅꯣ ꯂꯥꯏꯖ ꯂꯥꯏꯖꯗꯣ ꯅꯣꯟꯊꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯆꯤꯡꯂꯦꯝꯕꯗꯣ ꯅꯨꯄꯤ ꯑꯃꯒ ꯍꯥꯏꯅ ꯁꯤꯟꯅꯕ ꯂꯣꯏꯔꯕꯅꯤ ꯃꯃꯥꯅ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯗꯣ ꯈꯪꯕꯗꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯍꯟꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯇꯥꯏ ꯑꯗꯨꯒꯤꯅꯤ ꯆꯤꯡꯂꯦꯝꯕꯅ ꯍꯟꯗꯛ ꯂꯥꯛꯇ꯭ꯔꯤꯗꯣ ꯊꯥꯖ ꯋꯥꯐꯝ ꯑꯗꯣ ꯇꯥꯕꯗ ꯈꯨꯗꯛꯇ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯈꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ
ꯆꯤꯡꯂꯦꯝꯕ ꯂꯥꯛꯈꯤꯗꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯅꯗꯤ ꯑꯇꯣꯞꯄ ꯊꯕꯛ ꯂꯩꯕꯅ ꯂꯥꯛꯇꯕꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯈꯜꯂꯨꯕ ꯑꯗꯨꯒꯗꯤ ꯇꯥꯌꯣꯟꯅꯔꯝꯂꯦ ꯊꯥꯖ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯁꯦꯡꯕꯔ ꯂꯥꯏꯖ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯂꯥꯛꯂꯤꯕ ꯊꯥ ꯑꯁꯤꯗ ꯍꯣꯡꯂꯅꯤ ꯍꯥꯏꯅ ꯇꯥꯏ ꯊꯥꯖ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤ ꯂꯥꯏꯖꯁꯨ ꯇꯨꯡ ꯏꯜꯂꯛꯏ ꯊꯥꯖꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨ ꯌꯧꯔꯛꯄꯗ ꯆꯤꯡꯂꯦꯝꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯆꯤꯡꯂꯦꯝꯕꯅ ꯊꯥꯖꯕꯨ ꯀꯧꯗꯨꯅ ꯀꯩꯗꯧꯔꯒꯦ ꯊꯥꯖ ꯅꯪꯅ ꯀꯞꯂꯤꯕꯗꯣ ꯀꯩꯒꯤꯅꯣ ꯊꯥꯖ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯆꯤꯡꯂꯦꯝꯕꯗ ꯌꯦꯡꯂꯛꯏ ꯆꯤꯡꯂꯦꯝꯕꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯊꯥꯖ ꯑꯩ ꯂꯥꯛꯈꯤꯗꯕꯗꯣ ꯏꯃꯥꯅ ꯑꯩꯕꯨ ꯊꯣꯛꯍꯟꯗꯕꯒꯤꯅꯤ ꯅꯉꯣꯟꯗ ꯑꯩ ꯋꯥ ꯈꯔ ꯂꯣꯠꯈ꯭ꯔꯦ ꯂꯣꯠꯂꯤꯕ ꯋꯥ ꯑꯗꯣ ꯉꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯏꯃꯥꯅ ꯑꯩꯕꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯟꯅꯕ ꯂꯣꯏꯗꯨꯅ ꯂꯩꯔꯤ ꯂꯥꯛꯂꯤꯕ ꯊꯥ ꯑꯁꯤꯗ ꯍꯣꯡꯂꯅꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯑꯩꯅ ꯅꯪꯕꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯊꯥꯖꯅ ꯁꯥꯎꯅ ꯆꯤꯡꯂꯦꯝꯕꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯑꯗꯨꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯇꯨꯅ ꯑꯩꯗꯤ ꯑꯄꯪꯕꯤꯅꯤ ꯅꯪꯒꯤ ꯑꯣꯏꯗꯕ ꯅꯨꯡꯁꯤꯕ ꯑꯗꯣ ꯊꯥꯖꯔꯨꯔꯤ ꯑꯩꯕꯨ ꯄꯪꯕ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯔꯤꯕꯅꯣ ꯅꯨꯡꯁꯤꯕ ꯑꯁꯤꯕꯨ ꯐꯥꯒꯤꯔꯥ ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯀꯞꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕ ꯊꯥꯖꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯨꯗꯕꯅꯤꯅ ꯀꯌꯥ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ ꯊꯥꯖ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯃꯤꯅ ꯌꯦꯡꯕꯗ ꯐꯖꯗꯦ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯗꯨ ꯆꯠꯈ꯭ꯔꯦ ꯂꯥꯏꯖ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯇꯨꯅ ꯊꯦꯝꯕꯤꯔꯛꯏ ꯁꯣꯝꯗꯅ ꯄꯥꯏꯈꯣꯝꯕꯅ ꯂꯦꯝꯕꯕꯨ ꯆꯤꯡꯏ ꯂꯥꯛꯑꯣꯃꯤ ꯂꯦꯝꯕ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯒꯅꯦ ꯑꯐꯕ ꯅꯠꯇꯦ ꯅꯁꯥꯗꯣ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯅꯦꯕ ꯅꯨꯡꯁꯤꯇꯣꯟ ꯃꯆꯥꯅ ꯅꯍꯥꯟꯗꯒꯤ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯛ ꯆꯥꯗꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯃꯍꯥꯛꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯕꯅꯤ ꯅꯨꯡꯁꯤꯇꯣꯟꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨꯅꯦ ꯀꯣꯏꯊꯣꯛꯂꯨꯆꯣꯅꯦ ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯅꯊꯟꯇꯅꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯏꯃꯥ ꯀꯔꯝꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯏꯃꯥ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯅꯆꯥ ꯑꯩꯁꯨ ꯂꯩꯔꯤꯁꯤꯗꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯀꯨꯏꯅ ꯂꯩ ꯌꯥꯄꯣꯟꯇꯦ ꯍꯟꯖꯤꯜꯂꯛꯄꯗꯅꯦ ꯅꯣꯛꯑꯒꯅꯦ ꯍꯟꯖꯤꯜꯂꯛꯑꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯅꯨꯡꯁꯤꯇꯣꯟꯁꯨ ꯃꯆꯥ ꯑꯅꯤꯅ ꯊꯣꯛꯈꯤꯕ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝ ꯑꯁꯨꯝ ꯂꯥꯛꯄꯗ ꯊꯥꯖꯒꯤ ꯊꯣꯡꯒꯥꯟ ꯌꯧꯁꯤꯜꯂꯛꯂꯦ ꯂꯦꯝꯕꯅ ꯏꯇꯥꯎ ꯍꯜꯂꯁꯤꯕ ꯌꯥꯔꯦ ꯄꯥꯏꯈꯣꯝꯕꯅ ꯄꯨꯟꯅ ꯀꯩꯊꯦꯜꯗꯅꯦ ꯁꯤꯡꯖꯨ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯑꯩ ꯀꯧꯊꯣꯛꯂꯒꯦꯕ ꯂꯥꯛꯑꯣ ꯊꯥꯖꯒꯤ ꯃꯌꯨꯝ ꯆꯪꯒꯦ ꯇꯧꯕꯒ ꯄꯥꯏꯈꯣꯝꯕꯅ ꯊꯥꯖꯒ ꯂꯥꯏꯖꯒ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯂꯥꯏꯖ ꯍꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯤꯗ ꯁꯤꯡꯖꯨ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯄꯥꯏꯈꯣꯝꯕꯅ ꯊꯥꯖꯗ ꯃꯤꯐꯝ ꯊꯝꯂꯛꯄꯗ ꯍꯤꯛ ꯍꯤꯛ ꯆꯤꯡꯗꯨꯅ ꯀꯞꯂꯤꯕꯗꯨ ꯎꯔꯤ ꯊꯥꯖ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤ ꯀꯞꯂꯤꯅꯣ ꯄꯥꯏꯈꯣꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯦꯡꯂꯔꯣꯏ ꯈꯟꯈ꯭ꯔꯕ ꯊꯥꯖꯗ ꯂꯦꯝꯕ ꯑꯗꯣ ꯃꯤꯐꯝ ꯊꯝꯂꯛꯏ ꯊꯥꯖꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯊꯥꯖꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯈꯨꯔꯨ ꯀꯨꯟꯊꯔꯒ ꯊꯥꯖ ꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯣꯁꯦ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣꯕ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯁꯦ ꯊꯥꯖꯗꯣ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯄꯤ ꯍꯟꯖꯤꯜꯂꯛꯏ ꯃꯇꯧ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯅ ꯂꯥꯏꯖꯗ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯆꯤꯡꯂꯦꯝꯕꯒꯤ ꯋꯥꯐꯝꯒꯤꯅꯤ ꯈꯪꯂꯛꯏ ꯋꯥꯔꯤ ꯑꯗꯨ ꯈꯪꯂꯛꯄꯗꯒꯤ ꯂꯦꯝꯕ ꯁꯥꯎꯅ ꯍꯧꯒꯠꯇꯨꯅ ꯃꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯥꯅ ꯀꯩꯒꯤ ꯑꯩꯒꯤ ꯊꯥꯖꯗ ꯃꯤꯅꯝꯂꯤꯅꯣ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯥꯜꯂꯦ ꯍꯥꯏꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯊꯥꯖꯅ ꯂꯦꯝꯕꯒꯤ ꯃꯈꯨꯠ ꯑꯗꯣ ꯐꯥꯗꯨꯅ ꯀꯞꯂꯨꯕꯒꯤ ꯁꯤꯔꯕ ꯃꯈꯣꯜ ꯑꯗꯨꯅ ꯂꯦꯝꯕ ꯆꯠꯈꯤꯅꯨ ꯑꯩꯒꯤ ꯏꯔꯥꯅꯦ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯅ ꯅꯨꯡꯁꯤꯔꯨꯕ ꯑꯩꯒꯤ ꯏꯔꯥꯅꯦ ꯑꯩꯗꯤ ꯑꯄꯪꯕꯤꯅꯤ ꯃꯤꯒꯤ ꯁꯥꯟꯅꯐꯝꯅꯤ ꯂꯦꯝꯕꯅ ꯊꯥꯖꯒꯤ ꯃꯤꯠꯀꯤ ꯄꯤ ꯑꯗꯣ ꯃꯈꯨꯠꯅ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯊꯥꯖ ꯑꯩ ꯂꯩꯁꯤꯗꯤ ꯀꯞꯀꯅꯨꯁꯦ ꯄꯥꯏꯈꯣꯝꯕꯅ ꯂꯥꯏꯖꯗ ꯇꯞꯅ ꯆꯤꯔꯣꯜ ꯀꯩ ꯑꯣꯏ ꯇꯟꯖꯥ ꯐꯪꯉꯤꯉꯩꯁꯤꯗ ꯑꯃꯁꯤꯁꯨꯅꯦ ꯑꯩ ꯂꯩꯁꯤ ꯀꯥꯏꯅ ꯂꯥꯏꯖꯅ ꯄꯥꯏꯈꯣꯝꯕꯗ ꯄꯩꯔꯞ ꯌꯦꯡꯂꯛꯇꯨꯅ ꯇꯟꯖꯥꯁꯤꯗꯅꯦ ꯏꯔꯥꯡ ꯇꯧꯔꯛꯀꯅꯨꯀꯣ ꯅꯪ ꯄꯥꯏꯈꯣꯝꯕꯅ ꯏꯕꯥꯅꯤ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ ꯂꯥꯏꯖꯅ ꯀꯔꯤꯅꯣ ꯃꯤ ꯀꯞꯄꯤꯉꯩꯁꯤꯗ ꯂꯥꯏꯖꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯕꯤꯕ ꯅꯠꯇꯦ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯈꯣꯡ ꯑꯗꯨꯗ ꯂꯩꯈ꯭ꯔꯦ ꯂꯦꯝꯕꯅ ꯊꯥꯖꯕꯨ ꯀꯟꯅ ꯊꯦꯝꯂꯤ ꯊꯥꯖꯁꯨ ꯀꯞꯄ ꯈꯔ ꯐꯔꯛꯂꯦ ꯂꯦꯝꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯊꯥꯖ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯒꯦꯅꯦ ꯍꯥꯏꯌꯣ ꯂꯦꯝꯕ ꯍꯥꯏꯕꯒꯤ ꯑꯌꯥꯕꯗꯣ ꯄꯤꯔꯕꯗ ꯑꯄꯟꯕ ꯂꯩꯇ ꯍꯥꯏꯅꯤꯡꯕ ꯑꯗꯣ ꯍꯥꯏꯔꯛꯂꯤ ꯊꯥꯖ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯛꯄ ꯀꯨꯏꯔꯦ
ꯅꯪꯕꯨ ꯀꯩꯗ ꯁꯣꯏꯈꯤꯒꯗꯒꯦꯅ ꯌꯦꯡꯖꯕꯁꯤꯅ ꯑꯩꯒꯤ ꯏꯊꯧ ꯑꯃ ꯑꯣꯏꯅ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯪꯕꯨ ꯁꯦꯟꯅꯖꯕꯅ ꯑꯩꯒꯤ ꯏꯊꯧꯅꯤ, ꯅꯪꯕꯨ ꯅꯣꯛꯍꯟꯕꯁꯨ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯅꯪꯅ ꯅꯣꯛꯄ ꯎꯔꯒ ꯊꯃꯣꯏꯁꯤꯅ ꯄꯦꯟꯖꯩ, ꯅꯪꯅ ꯀꯞꯄ ꯎꯔꯒ ꯑꯩꯅ ꯍꯦꯟꯅ ꯋꯥꯏ꯫ ꯊꯥꯖ, ꯉꯁꯤꯁꯨ ꯅꯪꯅ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯀꯞꯄꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯈꯥꯡꯕ ꯉꯝꯗꯦ꯫ ꯇꯁꯦꯡꯅ ꯃꯤꯅꯝꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯊꯥꯖ, ꯉꯁꯤꯃꯛ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯄ ꯄꯥꯝꯃꯤ꯫ ꯑꯌꯥꯕꯗꯣ ꯅꯪꯅ ꯄꯤꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯔꯛꯏ꯫ ꯊꯥꯖꯁꯨ ꯏꯉꯛ ꯉꯛꯅ ꯂꯦꯝꯕꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯍꯟꯖꯤꯟꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, ꯊꯥꯖ, ꯑꯩ ꯅꯪꯉꯣꯟꯗ ꯃꯇꯝ ꯄꯤꯒꯦ, ꯂꯧꯅꯤꯡꯕ ꯃꯇꯝ ꯂꯧ, ꯑꯩ ꯉꯥꯏꯒꯦ꯫ ꯊꯥꯖ ꯃꯄꯤ ꯏꯔꯥꯗꯣ ꯑꯃꯨꯛꯅ ꯍꯧꯅꯅ ꯆꯦꯜꯂꯛꯂꯤ꯫ ꯊꯥꯖꯔꯨꯗꯕ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤꯔꯝꯃꯤꯕ ꯀꯔꯤꯒꯤꯅꯣ? ꯀꯩꯒꯤ ꯑꯩꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯕꯤꯔꯤꯕꯅꯣ? ꯂꯦꯝꯕꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯀꯝꯅꯤꯡꯕ ꯈꯣꯟꯖꯦꯜꯗ ꯃꯤꯅꯝꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯉꯥꯏꯍꯥꯛꯀꯤ ꯆꯤꯟꯅ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯅꯨꯡꯁꯤꯕꯁꯨ ꯅꯠꯇꯦ, ꯊꯃꯣꯏꯗꯒꯤ ꯇꯁꯦꯡꯅ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯕ ꯑꯗꯨꯅꯤ꯫ ꯊꯥꯖ, ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯅ ꯅꯪꯅ ꯑꯣꯏꯕꯤꯔꯣ, ꯅꯪꯅ ꯑꯩꯒꯤ ꯑꯣꯏꯗ ꯂꯩꯕꯤꯌꯨ꯫ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯆꯠꯃꯤꯟꯅꯁꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯅꯪꯒꯤ ꯑꯋꯥꯠꯄ ꯂꯩꯍꯜꯂꯣꯏ, ꯅꯪꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯇꯥꯍꯜꯂꯣꯏ꯫ ꯊꯥꯖ, ꯑꯌꯥꯕꯗꯣ ꯄꯤꯕꯤꯔꯣ ꯅꯪꯅ꯫ ꯆꯥꯗ ꯊꯛꯇꯕꯅ ꯁꯣꯛꯊꯔꯕ ꯃꯁꯥ, ꯀꯨꯠꯁꯤꯜꯂꯕ ꯃꯃꯤꯠ ꯌꯦꯡꯕꯗ ꯊꯃꯣꯏ ꯀꯥꯏꯔꯤ꯫ ꯂꯦꯝꯕꯒꯤ ꯃꯇꯧ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏꯖꯔꯛꯂꯕ ꯑꯗꯨꯗꯗꯤ ꯊꯥꯖꯁꯨ ꯃꯈꯨꯠ ꯑꯗꯣ ꯇꯞꯅ ꯂꯦꯝꯕꯒꯤ ꯃꯈꯨꯠꯇ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯂꯦꯝꯕꯅ ꯊꯥꯖꯗ ꯌꯦꯡꯂꯛꯇꯨꯅ ꯇꯞꯅ ꯊꯥꯖ ꯍꯥꯏꯅ ꯀꯧꯏ꯫ ꯊꯥꯖꯁꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯂꯦꯝꯕꯅ ꯊꯥꯖꯒꯤ ꯃꯈꯨꯠ ꯑꯗꯣ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯂꯥꯏꯖꯁꯨ ꯃꯇꯥꯎ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡꯗꯣ ꯌꯧꯒꯗꯣꯔꯦ ꯈꯟꯗꯨꯅ ꯅꯣꯛꯆꯩ꯫ ꯄꯥꯏꯈꯣꯝꯕꯅ ꯂꯥꯏꯖꯗ, ꯂꯥꯏꯖ, ꯏꯕꯥꯅꯤꯅ ꯀꯝꯗꯧꯁꯦ ꯍꯥꯏꯅꯣ? ꯂꯥꯏꯖꯁꯨ ꯏꯀꯥꯏꯅ ꯂꯂꯤ, ꯀꯩꯅꯣ ꯄꯥꯏꯈꯣꯝꯕ? ꯄꯥꯏꯈꯣꯝꯕꯅ, ꯈꯪꯁꯤꯟꯅꯗ ꯇꯧꯅꯣ, ꯍꯥꯏꯗꯤ ꯍꯥꯏꯅꯗꯅ ꯏꯕꯥꯅꯤꯅ ꯆꯥꯡꯅꯔꯒ ꯂꯩꯁꯦ ꯀꯌꯥꯗꯤ ꯀꯨꯏꯔꯦ, ꯈꯜꯂꯣ꯫ ꯂꯥꯏꯖꯅ, ꯑꯗꯣ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣꯕ? ꯄꯥꯏꯈꯣꯝꯕꯅ, ꯏꯕꯥꯅꯤꯁꯨ ꯆꯦꯜꯂꯁꯤꯗꯅ ꯑꯩꯈꯣꯏ ꯌꯨꯝꯗ꯫ ꯂꯥꯏꯖꯅ, ꯊꯨꯝꯍꯟꯈ꯭ꯔꯦ, ꯌꯥꯔꯣꯏꯌꯦ, ꯏꯃꯥꯅ ꯉꯥꯡꯅꯤ꯫ ꯅꯣꯏ ꯃꯥꯅꯗꯤ ꯅꯪꯁꯦ ꯅꯌꯨꯝꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯂꯥꯏꯖꯗꯣ ꯏꯁꯥꯎ ꯁꯥꯎꯅ, ꯇꯥꯅꯤꯡꯗꯦꯍꯦ, ꯌꯦꯡꯅꯤꯡꯗꯦ, ꯆꯠꯈ꯭ꯔꯣ ꯌꯥꯔꯦ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯅꯣꯛꯂꯗꯨꯅ, ꯌꯥꯔꯦ, ꯊꯤꯟꯕꯤꯔꯝꯂꯒꯦ ꯂꯥꯛꯑꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯌꯨꯝꯅꯁꯨ ꯏꯈꯪ ꯈꯪꯅꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯍꯔꯥꯎ ꯌꯥꯔꯛꯂꯤ꯫ ꯉꯟꯅ ꯊꯤꯟꯕꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯊꯤꯜꯂꯨꯔꯦ꯫ ꯂꯦꯝꯕ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯃꯣꯟꯇ ꯅꯣꯛꯇꯨꯅ ꯂꯩ꯫ ꯃꯃꯥꯅꯁꯨ ꯀꯨꯏꯅ ꯅꯣꯛꯂꯨꯗ꯭ꯔꯕ ꯃꯆꯥꯅ ꯅꯣꯛꯂꯒ ꯑꯗꯨꯃꯛ ꯂꯩꯕ ꯑꯗꯨꯗ ꯄꯦꯟꯖꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤ ꯑꯃ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯋꯥ ꯍꯦꯛꯇ ꯂꯥꯎꯅꯩ꯫ ꯄꯥꯎ ꯑꯗꯣ ꯃꯤ ꯄꯨꯝꯅꯃꯛ ꯇꯥꯅꯔꯦ꯫ ꯂꯦꯝꯕꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯅꯨꯡꯁꯤꯇꯣꯟꯅ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯃꯇꯝ ꯑꯃꯅꯤꯀꯣ, ꯉꯝꯈ꯭ꯔꯦ, ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ꯫ ꯂꯦꯝꯕꯅ, ꯑꯩꯈꯣꯏꯒꯤꯗꯨꯗꯤ ꯇꯧꯔꯛꯂꯣꯏꯗ ꯏꯃꯥ꯫ ꯅꯨꯡꯁꯤꯇꯣꯟꯅ ꯅꯣꯛꯂꯗꯨꯅ, ꯈꯪꯉꯦ, ꯏꯃꯥꯁꯨ ꯃꯇꯥꯡ ꯆꯥꯅꯅꯦ ꯊꯥꯒꯠꯇ꯭ꯔꯁꯨ ꯌꯥꯏꯀꯣ꯫ ꯂꯦꯝꯕꯅ, ꯊꯥꯒꯠꯄ ꯅꯠꯇꯦꯕ ꯏꯃꯥ, ꯁꯨꯝ ꯍꯥꯏꯕꯅꯤ꯫ ꯍꯣꯏ, ꯈꯪꯉꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯁꯨ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯅꯆꯥꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯔꯣ? ꯍꯣꯏꯅꯦ, ꯅꯇꯥꯎꯗꯤ ꯂꯨꯍꯣꯡꯈꯤꯗꯧꯔꯦ, ꯅꯪꯅ ꯀꯝꯗꯧꯔꯤ? ꯄꯥꯏꯈꯣꯝꯕꯗꯨ ꯃꯀꯣꯛ ꯍꯣꯠꯂꯒ, ꯑꯩꯁꯨ ꯀꯨꯏꯔꯔꯣꯏꯗ ꯏꯃꯥ꯫ ꯍꯣꯏ, ꯏꯆꯥ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯣ, ꯑꯩ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯁꯦ ꯀꯔꯤ ꯋꯥꯠꯀꯦꯅ ꯍꯪꯂꯨꯈꯤꯒꯦ꯫ ꯅꯨꯡꯁꯤꯇꯣꯟ ꯆꯠꯈꯤꯕ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯅ ꯂꯦꯝꯕꯗ, ꯄꯥꯎꯗꯣ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ ꯉꯁꯤꯒꯤ? ꯂꯦꯝꯕꯅ, ꯀꯩ ꯄꯥꯎꯅꯣ? ꯄꯥꯏꯈꯣꯝꯕꯅ, ꯆꯦꯟꯈꯤꯕꯩ ꯄꯥꯎꯗꯣ꯫ ꯑꯣ, ꯇꯥꯏꯌꯦ, ꯑꯗꯨꯕꯨ ꯀꯅꯥꯒꯤ ꯂꯨꯍꯣꯡꯕꯅꯣ? ꯄꯥꯏꯈꯣꯝꯕꯅ, ꯆꯤꯡꯂꯦꯝꯕꯒ ꯂꯨꯍꯣꯡꯅꯦꯅ ꯇꯧꯔꯝꯕ ꯅꯨꯄꯤꯗꯨꯅꯤ, ꯉꯔꯥꯡꯅꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯆꯦꯟꯈꯤ ꯍꯥꯏꯗꯣ꯫ ꯂꯦꯝꯕꯅ, ꯑꯗꯨꯕꯣꯕ ꯀꯩꯒꯤꯅꯣꯕ? ꯈꯪꯗꯦꯗ ꯑꯗꯨꯗꯤ ꯑꯩꯁꯨ, ꯅꯨꯄꯤꯗꯨꯅ ꯆꯤꯡꯂꯦꯝꯕꯗꯣ ꯄꯥꯝꯗꯕꯩꯅꯦꯅ ꯍꯥꯏꯅꯕꯅꯤ꯫ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯉꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯣꯡꯃ ꯍꯧꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ ꯃꯥꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯂꯤ꯫ ꯅꯤꯡꯉꯣꯜ ꯃꯥꯁꯨ ꯃꯃꯥ ꯃꯄꯥꯗ ꯀꯥꯏꯅ ꯕꯤꯗꯥꯏ ꯄꯤꯔꯝꯗꯨꯅ ꯑꯁꯦꯡꯕ ꯃꯌꯨꯝꯗ ꯈꯣꯡ ꯊꯥꯡꯖꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯄꯥꯏꯈꯣꯝꯕꯅ ꯂꯥꯏꯖꯗ ꯆꯦꯜꯂꯁꯦ ꯍꯥꯏꯅ ꯒꯤꯔꯤ ꯇꯛꯂꯤ꯫ ꯂꯥꯏꯖ ꯏꯁꯥꯎ ꯁꯥꯎꯅ, ꯑꯁ ꯄꯥꯏꯈꯣꯝꯕ, ꯇꯧꯅꯨ, ꯃꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤꯗꯅꯦ
Kꯩꯅꯣꯕ ꯂꯨꯍꯣꯡꯕ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯇꯦ ꯍꯥꯏꯔꯅꯤ ꯄꯥꯏꯈꯣꯝꯕ ꯀꯩꯁꯨ ꯈꯟꯗꯅ ꯑꯗꯨꯅ ꯐꯔꯕꯅꯦ ꯄꯪꯅꯣ ꯉꯁꯤꯒꯅꯦ ꯌꯥꯔꯗꯤ ꯑꯩ ꯌꯨꯝꯗ ꯍꯟꯖꯤꯜꯂꯔꯣꯏꯗꯕꯅꯤ ꯄꯥꯏꯈꯣꯝꯕꯅ ꯌꯥꯗꯗꯨꯅ ꯂꯥꯏꯖ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕꯁꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯈ꯭ꯔꯦ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯃꯆꯥꯁꯨ ꯌꯧꯅꯔꯛꯇꯨꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯈꯟꯅꯕ ꯌꯥꯎꯗꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ